ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤꯅ ꯇꯧꯔꯤꯁꯤ ꯆꯍꯤ ꯑꯃꯗꯤ ꯐꯥꯔꯛꯑꯦ ꯇꯞꯅ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯂꯛꯇꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯇꯧꯗꯅꯕꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕꯅꯦ ꯃꯔꯝꯗꯤ ꯃꯤꯌꯥꯝ ꯆꯤꯡꯊꯣꯛꯇꯅꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯑꯍꯥꯟꯕꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯋꯥ ꯉꯥꯡꯉꯝꯕꯗꯣ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯅꯥꯛ ꯆꯠꯇꯅ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯨꯔꯕꯅꯦ ꯒꯕꯔꯅꯔꯗꯁꯨ ꯄꯤꯔꯕꯅꯦ ꯄꯤꯌꯥꯔ ꯂꯩꯔꯤ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯂꯥꯛꯏꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯑꯅꯝꯕ ꯎꯅꯕ ꯌꯥꯕ ꯎꯅꯩ ꯎꯅꯒꯦ ꯐꯪꯗꯕ ꯎꯅꯖꯦ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯨ ꯌꯥꯎꯔꯤꯌꯦ ꯎꯅꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯄꯤꯌꯥꯔ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯎꯅꯔꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯃꯣꯏꯅ ꯉꯥꯡꯉꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯩꯕꯥꯛꯁꯦ ꯅꯤꯡꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯀꯥꯏ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯦ ꯎꯕ ꯃꯇꯝꯗ ꯑꯣ ꯁꯣꯏꯗꯅꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒ ꯈꯌꯥꯠ ꯀꯟꯕꯗ ꯃꯣꯏꯁꯨ ꯌꯥꯎꯗꯣꯔ ꯃꯥꯜꯂꯦꯅꯦ ꯀꯥꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯆꯠꯂꯨ ꯁꯔꯀꯥꯔ ꯁꯦꯝꯃꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯎꯅꯁꯤ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯧꯖꯤꯛ ꯁꯦꯝ ꯑꯣꯏꯔꯤꯕ ꯈꯦꯝꯆꯥꯟꯁꯦ ꯄꯤꯌꯥꯔ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯅ ꯐꯪꯉꯛꯇ꯭ꯔꯕꯅꯤ ꯀꯣꯏꯊꯤ ꯊꯤꯔꯨꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡꯁꯤ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛꯀꯤꯗ ꯍꯦꯛ ꯁꯦꯝꯃꯛꯄꯗꯩꯗꯤ ꯇꯨꯟꯁꯦ ꯑꯃ ꯑꯣꯟꯈ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯀꯔꯝꯕ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯩꯇꯣꯟ ꯈꯣꯡꯗꯣꯝꯕꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯃꯣꯏꯗꯕ ꯃꯤꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯕꯥꯛꯁꯦ ꯍꯦꯟꯅ ꯋꯥꯔꯛꯄ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯜꯂꯛꯑꯦꯕ ꯂꯨꯔꯤꯁꯤ ꯑꯩꯈꯣꯏꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯇꯥꯟꯊꯣꯛꯁꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯝꯁꯤꯗ ꯑꯥꯏꯅ ꯌꯥꯗꯕ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕ ꯆꯪꯉꯛꯄꯁꯤꯡꯗꯣ ꯃꯤꯇꯣꯞꯁꯤꯡꯗꯣ ꯇꯥꯟꯊꯣꯛꯈꯤꯁꯤ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯤ ꯇꯥꯟꯊꯣꯛꯁꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤꯇꯣꯞ ꯇꯥꯟꯊꯣꯛꯁꯤ ꯍꯥꯏꯖꯕꯅꯤꯀோ ꯑꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯌꯥꯅꯤꯡꯗꯕ ꯑꯃ ꯇꯧꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯝꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯍꯟꯗꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯈꯤꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯧꯒꯗꯕ ꯈꯟꯅ ꯅꯩꯅꯕ ꯄꯣꯠꯇꯣ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯟꯅꯔꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅꯣ ꯈꯟꯅꯗꯣꯏꯁꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯀꯥꯟꯗ ꯑꯗꯨꯅꯅꯤꯉꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯋꯥ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯠꯇ ꯂꯝꯕꯦꯜ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯠꯇꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯛꯏꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯌꯦꯛꯀꯤꯗꯤ ꯇꯥꯡ ꯑꯃ ꯍꯌꯦꯡ ꯉꯁꯤꯁꯤꯗ ꯊꯤꯒꯗꯕ ꯄꯣꯠꯁꯦ ꯃꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯑꯦ ꯍꯥꯏꯗꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗꯒꯤꯅ 30 ꯐꯥꯎ ꯃꯅꯨꯡꯗ ꯌꯨꯝꯀꯣꯛ ꯊꯤꯒꯗꯕꯅꯤꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦꯕ ꯁꯤꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯗꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯣꯏꯅ ꯂꯩꯖꯔꯤꯕ ꯃꯇꯝꯗꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒꯤ ꯔꯤꯁꯦꯗꯨꯜ ꯇꯧꯖꯕꯅꯦꯕ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯇꯧꯒꯦꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯕꯤꯈꯤꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯤꯐꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ NRC ꯇꯧꯅꯅꯕꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯈꯟꯅꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯩꯊꯣꯛꯑꯒꯗꯤ ꯍꯥꯏꯗꯅ ꯌꯩꯊꯣꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯇꯧꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯕꯁꯨ ꯉꯝꯃꯣꯏ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤ JFDꯅ ꯑꯩꯈꯣꯏꯁꯨ ꯌꯥꯕꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯦꯁꯔꯥꯏꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄꯁꯤꯅꯁꯨ ꯃꯁꯤ ꯗꯤꯐꯔ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯔꯣꯏ ꯉꯁꯤ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛꯇ ꯄꯣꯛꯂꯛꯄꯗꯣ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯎꯒꯅꯦꯕ ꯃꯥꯒꯤꯗꯤ ꯍꯦꯛ ꯖꯤꯔꯣꯗꯒꯤꯅ ꯂꯦꯚꯦꯜꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯒꯤꯅ ꯀꯔꯝꯕ ꯆꯍꯤ 53 ꯊꯤꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯦꯁꯔꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯉꯝꯗꯦ NRC ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣই ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯈꯜꯂꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯣꯛꯁꯦ ꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯟꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯥ ꯎꯔꯛꯇ꯭ꯔꯦꯕ ꯆꯤꯡꯒ ꯇꯝꯒ ꯂꯩꯅꯔꯤꯕ ꯑꯅꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯈꯔ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯃꯇꯝ ꯆꯪꯕꯅꯤ ꯑꯃꯁꯨꯡ ꯍꯥꯏꯌꯦꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯦ ꯑꯃꯁꯨꯡ ꯍꯥꯏꯌꯦꯕ
ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯐꯩ ꯑꯃꯨꯛꯇ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝ ꯑꯃꯈꯛꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯏ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃꯅ ꯅꯠꯇ꯭ꯔꯗꯤ इबुंगो इबेमा मेमोरेंडम ना उनरगा मीडिया की खुतांग मेसेज पीबे नदी ngasi की गवर्नमेंट से तादरे अदो इताडी तादबा मना उदबा ममित पुनमक से लंबी लमजाव थोलगा खुदो बिना किट किट थिनबगी मतम जको यौरा बनेबा मोइना होजि ओइरिबे फिगम सिदा लेंगाक सिना वारी अमा लौरग था मतमदा सोइदा नमके 100% जारकने से मणिपुर मियांग अचेत फिरे अमने हाइद हाइबु सोबा यारकनेबा तंसु मोय हाइबन गमदे करिगिनो हारकना मोय आदुदगी हंतकी पालिबा सरकार सिद करना मागी वखलदगी पुतोक्तोदना सेंटरदगी मेलप सुइनिना मोयगी लैरिबा लीडर सिंगदा वफम अमक फुंदोप गमदबसे मसीना एकोय मियाम पुनमुक कनगनी मसीना मियाम पुनमुक पुनुगाहनगनी हाइबा वखलोन से मसीदे नोंगमो नोंगमगी एकोयगी वखलदा तुजुंबा अखोगी नुंगाइतब पोटसे मसी कर थोलै अदुना मरम बरकांदा अखोय हुजुक लेरिसे करिगिना कना लॉ एंड ऑर्डर सिचुएशन फती फतब मतमदा सेंसस एकने याय हाइबा पोटसे खंगा कांदा मतमदा अदुम अखोगी यैथोक जगदो फोटो मसी तौरते अदुना आइना मो थमजनिबा वाफम मयामसिंग मनुंगदा करिना हरकांदा अखोयदा लाकद पोती करिना कांदा मणिपुर की गवर्नमेंट ngame मणिपुर की मियाम टियर गैस कापेरा नोंमैना कापेरा कापो मियाम ngमगना प्रोटेस्ट थोकाना अखोयना अंगम थाकता येलोमी अखोयगी तुंगी पुनसिरो कलनब होना मतमदा अखोय थवाई थाबो अखोय कीदबगी खुंफम मदु लाबदे ngasi लेबाकी दमकता इमा लेबाकी दमकता मियोय खर सोकवा मियोय खर सिबाइसिदे संग सर्ग काबा अदुगम पोट अम खंगने अदुना अखोय मियाम पुनमना ngमदब लैते मियांगी शक्तिना लोइना ngमे हाइबसे अखोय खंगा काना मियांगी शक्ति निजब लाक्सबनी मी अमना लम अमद नत्रग थोखि मतमदा था तरुपु हे हेलबा माना माना लैरिबि जगानि मिकोक थिगदबनिना रूल यावरी अदर नंग क्या करे लेबा आई था मंगा फादरे हारगदी मागी लमदम तो तुम ठीक नेबा हाइरे मीदुना था तरुक सुरे सहीन सुरे हाइतानी मान लेबे जगह तो ठीक ने खुदम थम जगे सिदल लेबा मयाम जंसे आईटीपी रिलीफ कैंप लेबे मीने लौबिरो आतम अदर हुजिक लौबिरो आईटीपी हुजिक लेबे सही क्या सुरबा सही अनि मखाई अहुम फादरम नत्रो हतक की मेज अहुम फादुई नत्रो अदो थनी ngसाइगे हाइना करी था तरुक हेंगिप तारगदी लैरिबा मफम मफम दुदा दु थिगदबने हाइनत्रा चई अनि मखाय उतारदे सिदल लैरिबा पोसे आईडीपी ने कलकना सिदा दु मिकोक थिगरनेबा मागी सुचामपुरदा मागी मोरेदा मागी कांगपोकपिदा अदुगुंबा अमता कु थिररोय अदुमाय दना सिगी मफमदा थिगदोसे सिसु कनादा रिलीफ कैंप जिस लैरिबा अदुम सिल्लाम तबदो मागी मखादा पेरेंट्स मोइना लैगनेबा अदुसु करंबा थीबल ओरे इरांग फरे सनलगे हलगे ना चुचापुर के मोरे हनरो अदगी आदल लेरिबा कुकी मैम जी लोय हनरो मतदा कमाय तो केंदा सही तरह दि मा ngaide यारोबा कइना कना मा की निकोक से थीब मतदा होंतो होंजिन जादि याम छाती रबा सही तरह दि मा स्वाइसम लेरनी मान चुचापुर चलग दु मा दु लेते बेनिफिट पुनम स्वाइ ले हर दोंने सिया शगुम साथी करबा हेंडिकेप मैम जिंजे सिगुम वाफम क्या मुसुले ngasi मेथ्रीदा अतुगुब कुकी नार्को टेररिस्ट मयामा संगसन लग लान तौब लाइबा कैमोफ्राग सेपा म्यांमारिस्ट मचा मयाम दो ngasi दी मिकोक थीबद लो यावरनी मणिपुरी मचा ओनरनी सि याम साथी बपोने मसी मणिपुर गवर्नमेंट मसी खंग सि करिगिनो हाइबसे मसी अकोइदा वांग ओइना अकोइ हंगनिंगी हाना मिकोक थीदिनि मरंदा युकोक थीगेदोरिनी युकोक थीबाइसे मसी करिना काना हाउस नंबर अमम लोय पिदोइने हाउस नंबर पिदो काना स्वाइदा लैदिबा आईडीपी चिन चुचामपुर लैदिबो मागे हाउस नंबर से काइदे पिदोइनो अमता खंबियोने मोय मोय हाउस नंबर से काइ पिदोइनो बा हाउस नंबर पिररोय अदुइ तदि चुचामपुर मैतै तारमी मोरेदा मैतै तारमी कापोपिदा मैतै तारमी हाइबगे खुंगन मुद्नद्रा माइबे अदुइ तादि कुकी न तालिबा सेपरेट एडमिनिस्ट्रेशन मैतै इंदि संगकनो अखोई गोइबो तोगान लंगा अम लेजगे हाइबा पोतो पोप तानद्रा सी थोकनबा
ꯁꯤꯒꯨꯝꯕ ꯁꯣꯛꯂꯨꯔꯕ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯅ ꯃꯈꯧ ꯑꯝꯇ ꯄꯣꯡꯗꯅ ꯉꯥꯡꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯣꯏꯒꯗꯣꯏꯅꯣꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤ ꯑꯁꯤ ꯈꯪꯉꯤꯕꯅꯤ ꯑꯗꯨ ꯈꯪꯅ ꯁꯦꯟꯁꯁ ꯇꯧꯍꯜꯂꯛꯏꯁꯦ ꯀꯨꯀꯤꯒꯤ ꯑꯦꯖꯦꯟꯗꯥꯗ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗ ꯊꯨꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯁꯁꯁꯤꯅ ꯂꯥꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯛꯊꯣꯛꯄ ꯉꯝꯗꯦ ꯃꯩꯇꯩ ꯀꯥ ꯍꯦꯟꯅ ꯍꯥꯠꯄ ꯉꯝꯗꯦ ꯁꯦꯟꯁꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯥꯏꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯌꯥꯎꯕ ꯌꯥꯈꯤꯅꯕ ꯄꯣꯂꯤꯁꯤ ꯑꯃꯔꯣꯝꯗ ꯅꯝꯗꯅ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯄꯤꯔꯛꯏꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯔꯛꯄ ꯌꯥꯊꯪꯗꯣ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯏꯜꯂꯒ ꯂꯩꯔꯦꯕ ꯀꯔꯤꯝꯇ ꯍꯥꯏ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯁꯥꯟꯇꯤ ꯂꯩꯕ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯁꯦꯟꯁꯁꯁꯦ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯌꯩꯊꯣꯛꯈꯤꯅꯦꯕ ꯂꯥꯟ ꯃꯔꯛꯇ ꯁꯦꯟꯁꯁ ꯊꯤꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯈꯜꯗ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟ ꯅꯠꯇ꯭ꯔꯣ ꯂꯥꯟ ꯇꯧꯕꯗ ꯃꯤꯀꯣꯛ ꯊꯤꯗꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯟ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯦ ꯂꯥꯟ ꯂꯩꯔꯦ ꯖꯥꯇꯤ ꯑꯃꯒ ꯆꯪꯅꯕ ꯌꯥꯗ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗ꯭ꯔꯦ IDP ꯃꯌꯨꯝ ꯆꯪꯗ꯭ꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯀꯣꯛ ꯊꯤꯒꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛꯁꯤꯅ ꯆꯞ ꯂꯦꯞꯈ꯭ꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯣꯞꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯦꯅ ꯈꯟꯖꯩ ꯃꯤꯇꯣꯞꯁꯤꯒꯤ ꯈꯟꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯌꯦꯕ ꯈꯨꯠꯂꯥꯏ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯊꯥꯕ ꯃꯇꯝꯗ ꯃꯥꯁꯦ ꯃꯤꯇꯣꯞꯅꯤ ꯃꯥꯁꯦ ꯌꯦꯂꯣꯃꯤꯅꯤ ꯃꯥꯁꯤ ꯐꯣꯔꯦꯟꯅꯔꯅꯦꯁꯦ ꯃꯦꯆꯤꯟꯁꯤ ꯈꯛꯇꯅꯗ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨꯒꯤ ꯃꯦꯆꯤꯟꯗꯨꯕꯨꯅꯦꯕ NRC ꯍꯥꯏꯁꯦ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯟ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯗꯛ ꯑꯣꯜꯂꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯪꯗꯣꯔꯤꯕꯅꯤ ꯃꯥꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯪꯉꯛꯀꯗꯣꯏꯅꯤ ꯅꯪ ꯀꯥꯏꯗꯩ ꯂꯥꯛꯄꯅꯣ ꯅꯪ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯅꯄꯥ ꯃꯃꯤꯡ ꯀꯧꯏ ꯅꯊꯧ ꯃꯃꯤꯡ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯥꯔꯤ ꯄꯨꯔꯤ ꯑꯃ ꯑꯅꯤ ꯍꯪꯕꯗ ꯁꯤꯗ ꯔꯦꯖꯤꯁꯇꯥꯔ ꯑꯝꯇ ꯇꯧ ꯂꯩꯔꯔꯣꯏꯕ ꯑꯗꯨꯋꯥꯏꯗꯤ ꯃꯤꯁꯦ ꯇꯠꯈ꯭ꯔꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤꯇꯣꯞꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯍꯥꯟꯅ ꯂꯩꯔꯛꯄ ꯃꯤꯅꯤꯀꯣ ꯍꯥꯏꯗꯅ ꯃꯦꯆꯤꯟꯁꯤꯅ ꯗꯤꯇꯦꯛ ꯇꯧ ꯉꯝꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ NRC ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯅꯠꯇꯅ ꯃꯤꯇꯣꯞ ꯈꯪꯗꯣꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯥꯝꯕꯩ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯎꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯂꯥꯡꯒꯗꯕꯁꯦ ꯏꯔꯥꯡ ꯐꯔꯦ 하이ꯗꯅ ꯊꯥ 3-4 ꯂꯩꯔꯒ ꯌꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯇꯥꯏꯝ ꯂꯤꯃꯤꯇꯦꯗꯅꯤ ꯁꯤꯅ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯥ 4-5 ꯈꯤꯇꯪ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯁꯥꯊꯤꯕ ꯄꯣꯠꯂꯝꯈꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯊꯝꯃꯒ ꯇꯦꯟꯖꯟꯖꯩ ꯊꯦꯡꯛ ꯌꯨ